Rongmei Naga Council Manipur August 19 Taramapangi Lonaba Ahingdagi National Highway number 37 Imphal-Jiribam Lambi Olkasa Road Tongzai Maril Laimatak Loktak Project Road Chattharakhiba Matam Kaktaba Bandh leingak Hiram-Kharada yanaba purakpadagi Matam Ngasidagi Handokkhre Ngarang numidang athengbada Manipur Chief Minister N Virenga RNCM gi mihut singa Chief Minister Secretariat makoina taliba demand singi matang da unaduna wari sanaki hairi Wari sanabadu da Chief Minister na makogi demand sing thabakta onthokani haina thajaba pirakhibadagi Chattharakhiba Matam Kaktaba Bandh adu handokpagi warep lawkhibani RNCM gi advisor Lunglei Sen Thaimeina Ban handokpagi matang da wafam kya phongdoladuna Bandh asi leingak hiram-Kharada yanaba ama purakpadagi handokpani adubu leingak na yanari ba wafam sing thabakta onthortaba taragade Bandh asi hena kanba mongda sangsinaba thaurang tauri haiki Siru tribe, Rongmei tribe, Hiram tribe, Aimon tribe, amasung Sikh Association, Student Union, amasung Youth, amasung Women Wing, mayam sarkari office ta hamin naraba matungda akoi ani gi marakta yanaba ama purakre maramdi sarkar su akoi gi apamba adu ubirana tawbirani haibagi suggestion ama tawbibigi maramna ngasidagi ban asi matam kharagi damakta akoi relax tore adubu ekona thajaba sarkar da leijai maram maduna karigumba thajabagi wangmada karigumba tawbirak tab taragadi ban asi strike asi mathangda sidigi henna akanba thongthang lokakani haibasi mayam ge mafam da thamjari